Revelation haibadi phongdokpibagi lairik nainabagi video series asibu yengbiriba nungsiraba isinau punamapu Amazing Bible Prophecy Ministry na taramna oksari ngasidi Revelation 2 ki episode 4 ni 4 haibadi message to the church of Smyrna haiba asigi maramda anisuba church asigi maramda aikoi phajana nainaminasi ahanbada aikoi ishoda pathna tausi ishodagi borni minasi sagada leiba yamna minungsi chawba yamna dharma chenba ipa ishor napu hainingai letana thagacharipa ngasigi yaifaraba pungpham asida aikhoina nahana pibikraba phongdokpiba chonda pibikraba phongdokpibagi lairik asigi ani super church Smyrna da piriba message asigi maruiba karino haibdagi maramda ninagadi masida na tabiribu khudingdasu bor pinabu ngangadriba engondasu nahana bor pinabu engonda lairiba phattaba napan makai loina lokthokpiu papki oiba phattaba lamcha saja makai loina lokthokpiu paishona ki thawaina singmituna phajana khangnaba phajana nainaba ngamba haibdo ohenbiu aduga masigi message ase aikhoigi punsida aikhoina apply tawjaduna induna sachaba ngamba haibdo ohenbiu Prabhu Jesu Christ gi mingda khuramjari amen aduga isinausing aikhoina masigi church taret asida Revelation 2:3 yauriba church taret asinainabada aikhoina kawroidaba hiram ahum khanglei madudi Revelation 2:3 da yauriba church taret asigi tonganba magi sinafam application ahum lei madu aikhoi hana khangji aikhoi bab taminasi ahanbada masina they apply to Lutheran churches in John's day John ki matamda leidiba church taret aduda akangnaba church sing aduda masi apply tawai masi sinai sinagadabani masi malaire number 1 aduga hoji ani shubana John ki matamda loikrabnina hoji ani shubada they apply to individual Christian who manifests characteristic haidiba church sing asigi magul leiriba magi lamchat maramchat leiriba lanai goiba khoi Christian singda masi aikhoine apply tawgadamni nangaishu Smyrna gi manungda salibra Ephesus ki character leiribra Laodicea gi character leiribra haibse masi aikhoina masigi nangaingonda leiba adudo maduda su apply tawgadamni ahum subada masina John gi matamda gi horaga roibigi matam Prabhu Jesu Kristna lak pagi matam asi phawbigi manungda leiriba searching asi da kone itihas ki oina historically oina masi aikhoina apply tawgadamni aduna church taret haibse John gi matamda gi horaga Prabhu Jesu Kristna laktingegi manungda leiriba church taret ki perot taret adubu aikhoina khangnei haibse aikhoina kawgumsi Bible haibse akhoi kudimaki pibi khrabani aduna masigi application asa akhoi kudimda nungti ki akhoina apply tawba yai haibse aikhoina kawgumsi akhoi chalase ani super church khona Smyrna haibse masigi maramda aikhoina satse Smyrna hairiba church asigi magi matam ase time period ase khona mamangde Ephesians nainagre Ephesians na aikhoina Prabhu Jesu Kristna heksi badagina 100 AD gi matam oike Smyrna haibsina 100 AD dagina 331 AD haidi Constantine ningthaugi edict of Milan haibado adugi matam adu phawbani masigi maramda aikhoina makha thana aikhoina phajana nainaminasi aikho yengsi ahamda parasi Revelation 2 gi 8 unto the angel of the church in Smyrna write Smyrna church ki sagadut aduda you these things said the first and the last which was and is alive adi ahanba amasung aroiba oiriba sikhraba amasu hingliba mahakna haibi masida aikhoina yengse adi Smyrna hairiba church asigi magi arthase karino haiba matamda Smyrna haibigi athadi mair haibni mair haibigi athadi yamna manam nungsibado nungsiba leinam chenba adu aikhoina khangnei aduna Smyrna haibigi athadi perfume gumna manam nungsiba thawgumna apa asengba nungsiba manam chenbase masibu Smyrna haina khangnei maramdi masi hairiba church ase aikhoina
lainam fajaba laigi lainam taba matamda perfume manam taba matamda ikhoida harauba bungna masina ishorda makhoi lamsa sajat makhoi gi tawthoriba ishorgi da makhang kaliba meyam masina makhoi je ishorgi mafamda yamna manam chenba yamna perfume guna manam chenba yamna afaba ama oi habse masina tai masida Christ ki position Prabhu Jisu Krishna Smyrna sasa takliba ma ki phibam sidi karino ahanba amsung aroiba sikraba amsung hingliba habni masina takpadi Smyrna church na koi karisu kiganu ai ahanbasu aini aroibasu aini ai hana sikre aduba ai hojikti matam khudimaki oina hingduna lairi na koi kiganu ai asina na koi ahanbasu oyo aroibasu oyo adoi taradi na koina siba taragasu na koina ahingba phangani habase masida maruina base tauba message aduni koina masida khange magi commendation yengsi koina khangadabna Smyrna church da reprove mabu war watemba mabu chai thangba adugumba phattaba gi magun amata hairiba Smyrna church asidasu uba phangde aduga Philadelphia haiba church asidasu church ani che kaktangda uba phangde asi yengse 9 da paminase I know thy works aina nangi thabak sing khangi and tribulation nangi awana sing and poverty nangi lairiba singdo khangi but thou art rich adubu nang inakuli and I know the blasphemy of them who said they are Jews are not makoi Jews ni de hajaba aduga oidi oidaba makoi gi thina ngangbado blasphemy do aina khangi but are the synagogue of Satan adubu makoi di Satan gi church ni church tagi ni haina asum hai masida ikoina ahambada yengse ishorna hai magi commendation te keno Prabhu Jisu Krishna hairiba church asina tawriba awab khangliba makoi tangpanda yamna lairaba oiba tarasu ishorda thajabada dharma sembada haiba inbada makoi je yamna inakhunba adumuba mising adu oire adumoinamo makoi gi marakta mapan thongda Christian saba mi kharadi lay madugi maramda ikoina mu yengse tribulation haibse masida palliba tribulation haibse karino haiba matanda makoi otnai ba haibani hairiba church ki matam ase karamba matamda makoi da Diocletian haiba Rome gi ningthau asidagi makoi na tamthina otnai ba phangki hai adumapo adugumna otnai ba tarasu makoi amna thawaida ina khunba maramna thajaba kanba khangba kanba oi aduba tayang panda mkhoi lairagasu mkhoi thajabadadi yamna ina khulli habne masida Edward Gibbon gi History of the Decline and Fall of Roman Empire gi chapter 15 paragraph 54 sunai the progress of Christian was not confined to the Roman Empire Christianity ki chakulak pache Roman kingdom da khaktang ko basi confined tawraga mkhoi gi manung da khaktang suru naisalaga leibadu oiramde adubu hairiba anauba dharma ase sahi samagi Prabhu Jisu Krishna siraba sahi samagi matungda basi prithibigi mafam khudingda sandokimba dharma mo oi hai koina khangi aduna mi tariba mafam khudingda Prabhu Jisu Krishna gi sabok singna ishorgi apawa se loi sindungna sandok kirami haibse koina kaugumsi aduga sida palliba Jews na koi mapan thongdadi makoi Jews ni haiba aduga oidaba makoi asigi maramda Jews haina pallibase aikoina khangji spiritual Jews amni thawai gi oiba Jews Romans 9:6-7 da jo hai masidi kaidoba Israel masa khudingmak Israel natte habni thawai gi oiba Israel natte habni ado Abraham gi dara khudingmak se ishor gi masa oite hai ado Galatians 3:29 da hai aikoi je nakoi je Christ gi oiba taradi Abraham gi darani aduga mongonda pibigiba wasak ado Abraham da pigiba wasak adugi lan adusu makoigi charon makoigi dara makadu phangba mising adusu nakoi oire habni habisidi koina Prabhu Jisu Krishna gonda thajari koi thawai goiba Abraham gi dara Jews sing ado oi habni aduna masida palliba Jews sing ase kanano haikanda Christian sing adubani karamba Christian makoi asangba Christian di nataba makoi Christian edi haijaba adubu false Christian oiba mapan thongda toksinaba Christian oiba adugumbadu bai khoina khangnai aduga synagogue of Satan gi church asigi maramda ikhoni amu yengse masida Ribbon Herald hairiba lairik asigi December 4
the 1900 asumni Christana Christ speaks of the church over which Satan preside as the synagogue of Satan. Satana magi church adugi magi thoburen oiba adugi church Christian high haidi magi members sing ase ishon haibe inde haidi Satan gi church asigi makhada lebe khudimma makhoi je haibe indaba masa singni makhoina pap tawi makhoina ishogi lo ase kari shu leitena makhoi na khalle makhoina ishogi lo bu khongai nei makhoina aphabaga phattabaga makhoina yansana bahibsa Satan gi thabangni aduga makhoina aphaba achumbagi marakta makhoina khenabase loina lauthui aduna hairiba church asida kaidoba haiba matamda Christ would have a church that labor to separate evil from good adu Christana aphabadagi phattaba se khaidokningai ki dama adugumba kanno honaba church ama leiba pami hairiba membersing aduna aranba tawda khangba ngamdaba aduga makhoi phattaba tawbo makhoi sing adubu makhoi thamoi amchung punsida makhoina tanthokjaba pamba adugumba do lei haina khange aduna masina synagogue of Satan haibagi athadi magi membersina papta lining oiba bible da thajadaba Prabhu Jesu Krishna haibagi matuina chataba mising adu oi Revelation 2 gi 10 da akhoi amu sanction minarasin manna pamina sisnausing fear none of those things which thou shalt suffer nangadaba hiram sing adugita kari shukignu behold the devil shall cast some of you into prison nakhoi gi marakti sai diabol na nakhoi gi marakti gi kharadi bandi ohengani that ye may be tried nakhoi chaing toknang bedam bandi ohengani ye shall have tribulation 10 days nakhoi na numit tarani ki awa nangani be thou faithful unto death adubu nakhoi siba phawba haibe ilu and I will keep thee a crown of life aina nakhoida arang khubangki hingnabaki luhubado pigni and arang khubangki luhubado ekhoina pigni hai masida ekhoni yengse masis mena haiba church asina awa numit tarani ki awa nang haibse masigi matamje ekhoina yengbajai numit tarani ki matam haibse 303 degina 331 AD under Diocletian hadi Rome emperor Diocletian gi matam dagi masi hokibne adugo Bible ki prophecy matung inasu nong mase sahi amaga mane masi number 14 gi 34 Ezekiel 4 gi 6 ta ekoni yengba matamda prophecy dadi one day habse sahi amaga mane habse ye masini ekoi matung dasu nainar khodaja masi maramda phajana ninagani aduna 1995 BC da ekhoina Smyrna hairibase Smyrna Roma hairiba mokhogi Rome gi mogi goddess ase masiki temple ama saki 29 BC da Augustus masamangna adu Ephesus da temple ama sabe yarami masina Roma amsung Julius ase okoibu khuramnanga aduga atopa Pergamum hairiba mafum asidasu masi Augustus na sarami Ephesus da masina sumaina mukhoi gu emperor bu khurumgadamni Julius Caesar bu khurumgadamni haiba sigumbaje haurakirami matanda Gaius Caligula 37 AD dagina 41 asina mahangna mu masamakse khuramningai gi dama mana magi mising da thodang pirami nampuda tohlame adi matangda Domitian asu AD 81 dagina 96 ki matamda mahangna mahabu khurumbaje na sobu e aduna mana ultrasema kana Christian makhaije masida hayan bane Caesarna ishone hayu hana madu yadaba makhai singdo manga kaktun halame madu gi dama adumai tawo matamda John busu madu yadaba gi damang mahangna khoina thau kharung amada mai brung saba kharung amada ma ko thadabani maduna hatpa ngamdabdei ma palmor sairiba island asida ma ekhoina loi thaduna thangkibani adugo Walter Woodburn Hyde habisna paganism to Christianity in the Roman Empire haidaba laire sigi page 190 degi ekhoina khara yengminasi mana asumna hai Diocletian je Decius amsung Ales maki mamangda lairamba hairiba ningthauren asi gumna ko Christianity habse yamna manage oiba edi threaten oiba mokai Rome gi dharma da yamna Rome gi mission yam threaten oiba
ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯟꯕꯁꯦ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟꯒꯤ ꯆꯔꯆ ꯑꯁꯤꯅ ꯃꯁꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯍꯧꯈꯤ ꯃꯍꯥꯛꯅ 305 ADꯗ ꯃꯥꯒꯤ ꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯌꯦꯡꯅꯁꯤ ꯃꯁꯤꯅ ꯑꯗꯨꯝ ꯃꯁꯤ ꯑꯣꯠꯅꯩꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯩꯍꯧꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯍꯥꯏꯕꯁꯦ ꯔꯣꯃꯥꯟꯒꯤ ꯂꯩꯕꯥꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯙꯔꯃꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯄꯣꯄꯨꯂꯦꯁꯟꯒꯤ ꯁꯔꯨꯛ 10ꯒꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯁꯤꯌꯥ ꯃꯥꯏꯅꯔ ꯍꯥꯏꯕꯗꯤ ꯃꯣꯗꯔꯟ ꯇꯔꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯔꯀꯤꯒꯤ ꯃꯐꯝ ꯑꯁꯥꯏꯁꯦ ꯃꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯍꯥꯔꯗꯦꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯍꯔꯁꯤꯡ ꯑꯗꯨꯒ ꯁꯍꯔ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯙꯔꯃ ꯑꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯉꯥꯛꯇ ꯉꯥꯡꯅꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯏꯊꯤꯜꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯥꯏꯑꯣꯀ꯭ꯂꯦꯁꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯍꯧꯁꯥꯗꯒꯤ ꯑꯣꯏꯅ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯤ ꯑꯣꯏ ꯑꯗꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯅ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯣꯏꯔꯛꯑꯦ ꯍꯥꯏ ꯃꯁꯤꯅ ꯃꯥꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯅꯨꯄꯤꯗ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯣꯜꯂꯛꯄ ꯍꯦꯚꯤꯡ ꯑꯦ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯗꯣꯇꯔ ꯀꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯃꯁꯤ ꯑꯣꯠꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯣꯠꯅꯔꯝꯕ ꯆꯠꯊꯕꯁꯦ ꯒꯥꯂꯔꯤꯌꯁ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯖꯦꯅꯔꯦꯜꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯅ ꯗꯥꯏꯑꯣꯀ꯭ꯂꯦꯁꯤꯌꯟ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯑꯦꯝꯄꯦꯔꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗꯕꯨ ꯑꯣꯠꯅꯩꯅꯦ ꯑꯗꯨꯅ ꯗꯥꯏꯑꯣꯀ꯭ꯂꯦꯁꯤꯌꯟꯅ ꯁꯤꯔꯕ ꯃꯇꯨꯡꯗ 331 ADꯁꯦ ꯑꯁꯤꯐꯥꯎꯒꯤ ꯃꯇꯝ ꯑꯁꯤꯐꯥꯎ ꯉꯁꯥꯏꯒꯤ ꯒꯦꯂꯔꯤꯌꯁꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯍꯥꯠꯅꯩꯕ ꯑꯣꯠꯅꯩꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯤ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 10ꯒꯤ ꯑꯩꯈꯣꯏꯅ ꯑꯣꯠꯅꯩꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯁꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯈ꯭ꯔꯦ 303ꯗꯒꯤꯅ 313 ADꯁꯦ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯗ ꯅꯠꯇꯅ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯍꯥꯏꯕꯁꯦ ꯅꯦꯔꯣꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ AD 64ꯗꯒꯤꯅ 68ꯀꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯇꯔꯖꯥꯟ 98 ADꯗꯒꯤꯅ 117 ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯍꯔꯦꯗꯤꯌꯥꯟ 117ꯗꯒꯤ 138 ꯑꯗꯩ ꯃꯥꯔꯀꯁ ꯑꯥꯎꯔꯦꯂꯤꯌꯁ 161ꯗꯒꯤꯅ 180 ꯕꯦꯂꯦꯔꯤꯌꯟ 253ꯗꯒꯤꯅ 259 AD ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯣꯠꯅꯩꯕꯗꯤ ꯗꯥꯏꯑꯣꯀ꯭ꯂꯦꯁꯤꯌꯟꯅꯤ ꯍꯥꯏꯗꯤ ꯃꯥꯅ 284 ADꯗꯒꯤꯅ 305 ADꯒꯤ ꯃꯇꯝ ꯑꯁꯦ ꯄꯥꯜꯂꯤ ꯃꯥꯅ 305 ADꯗ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯥꯅ ꯂꯦꯞꯄꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯦꯂꯔꯤꯌꯁꯅ 305ꯗꯒꯤꯅ 313ꯁꯦ ꯑꯁꯤꯐꯥꯎꯒꯤ ꯃꯇꯝ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯆꯠꯊꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯑꯣꯠꯅꯕꯒꯤ ꯃꯇꯝ ꯗꯥꯏꯑꯣꯀ꯭ꯂꯦꯁꯤꯌꯟ ꯏꯝꯄꯦꯔꯔꯒꯤ ꯃꯇꯝꯁꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯝꯅ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯝ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯤꯁꯤꯡ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯩꯗꯧꯕꯗ ꯍꯥꯏꯔꯤꯕ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯑꯁꯤꯅ ꯃꯄꯥꯟ ꯊꯨꯡꯗꯀꯣ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯣꯏꯕ ꯁꯥꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯅꯠꯇꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯁꯨꯕꯁꯤ ꯂꯣꯏꯅ ꯁꯦꯡꯗꯣꯛꯈꯤꯔꯝꯃꯤ ꯈꯔ ꯑꯃꯅꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯌꯥꯎꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯤꯕ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯇꯧꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯊꯋꯥꯏ ꯊꯥꯈꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯔꯒꯗ ꯆꯠꯄ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ 313ꯗ ꯑꯩꯈꯣꯏꯅ ADꯗ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯀꯟꯁꯇꯦꯟꯇꯥꯏꯟ 1 ꯃꯥꯅ ꯃꯥꯒꯤ ꯋꯦꯁꯇꯔꯟ ꯑꯦꯝꯄꯥꯌꯔꯅꯤ ꯑꯗꯨꯒ ꯂꯤꯅꯤꯁꯤꯌꯁ ꯍꯥꯏꯕꯁꯤꯅ ꯏꯁꯇꯔꯟ ꯑꯦꯝꯄꯥꯌꯔ ꯔꯣꯝꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟ ꯑꯦꯝꯄꯥꯌꯔ ꯍꯥꯏꯕ ꯑꯃ ꯋꯦꯁꯇꯔꯟ ꯔꯣꯃꯥꯟ ꯑꯦꯝꯄꯥꯌꯔ ꯍꯥꯏꯕ ꯑꯃ ꯏꯁꯇꯔꯟ ꯔꯣꯃꯥꯟ ꯑꯦꯝꯄꯥꯌꯔ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯁꯥꯏꯟ ꯇꯧꯋꯤ ꯑꯩꯈꯣꯏꯅ 313ꯒꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯏꯟ ꯇꯧꯔꯒ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯅꯔꯒ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯁꯦ ꯑꯣꯠꯅꯕꯒꯤ ꯊꯕꯛ ꯑꯁꯦ
ꯃꯈꯣꯏꯅ ꯇꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯁꯦ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯙꯔꯃ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯠꯄ ꯌꯥꯕ ꯑꯗꯨꯒ ꯃꯈꯣꯏ ꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯜꯂꯛꯄ ꯌꯥꯕꯗꯨ ꯃꯗꯨ ꯄꯤꯔꯝꯃꯤ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯏꯗꯤꯛ ꯑꯣꯐ ꯃꯤꯂꯥꯟ ꯍꯥꯏꯁꯦ ꯃꯤꯂꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯊꯣꯛꯈꯤꯕ ꯏꯗꯤꯛꯅꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦ ꯃꯁꯤꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯏꯗꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯣꯝ ꯄꯥꯄꯦꯁꯤ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯕꯨ ꯂꯤꯡꯅꯕꯒꯤ ꯃꯔꯥ ꯑꯗꯨ ꯇꯥꯕ ꯍꯧꯔꯝꯃꯤ ꯆꯔꯆꯀ ꯁ꯭ꯇꯦꯠꯀ ꯄꯨꯟꯅ ꯆꯂꯥꯏꯃꯤꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨꯒꯨꯝꯕ ꯑꯦꯄꯣꯁꯇꯦꯁꯤꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯩꯇꯥꯟꯒꯤ ꯂꯥꯂꯣꯡꯅꯤ ꯃꯁꯤꯅ ꯍꯦꯟꯅ ꯆꯔꯆ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯄꯁꯦ ꯍꯦꯟꯅ ꯄꯨꯔꯛꯈꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯔꯤꯂꯤꯖꯟꯗ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯈꯤ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯄ꯭ꯔꯣꯃꯤꯁ ꯏꯁꯣꯔꯅ ꯃꯁꯤꯗ ꯄꯤꯕ ꯄ꯭ꯔꯣꯃꯤꯁꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ 10 ꯄꯥꯈ꯭ꯔꯦ 11 ꯑꯩꯈꯣꯏꯅ 10ꯗ ꯍꯥꯏ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯅꯈꯣꯏꯅ ꯑꯋꯥ ꯅꯪꯒꯗꯕ ꯑꯗꯨꯒꯤꯗꯃꯛ ꯀꯤꯒꯅꯨ ꯁꯩꯇꯥꯟꯅ ꯅꯈꯣꯏꯕꯨ ꯕꯟꯗꯤ ꯑꯣꯏꯍꯟꯕ ꯌꯥꯏ ꯅꯈꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯍꯥꯏꯗꯤ ꯆꯍꯤ 10ꯒꯤ ꯑꯋꯥ ꯅꯪ ꯈꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯁꯤꯕ ꯐꯥꯎꯕ ꯍꯥꯏꯕ ꯏꯜꯂꯨ ꯑꯩꯅ ꯅꯈꯣꯏꯗ ꯂꯨꯍꯨꯞ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ 11ꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ he that and hear let him hear what the spirit said unto the church ꯊꯋꯥꯏꯅ ꯆꯔꯆꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯦ ꯃꯅꯥ ꯀꯣꯡ ꯄꯥꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯖꯁꯅꯨ he that overcometh shall not be hurt of the second death ꯍꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯅꯤꯁꯨꯕ ꯁꯤꯕ ꯅꯪꯍꯜꯂꯣꯏ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯁꯣꯔꯅ ꯃꯁꯤꯗ ꯄꯤꯔꯤꯕ ꯁꯦꯃꯤꯅꯥꯔꯗ ꯄꯤꯔꯤꯕ ꯋꯥꯁꯛꯇꯤ ꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯁꯦꯃꯤꯅꯥꯔ ꯆꯔꯆꯀꯨꯝꯅ ꯏꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯃꯒꯨꯟꯗꯣ ꯑꯩꯈꯣꯏꯅ ꯁꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯇꯣ ꯃꯗꯨꯗꯤ crown of life ꯍꯥꯏꯕꯅꯤ 2 Timothy 4:7 8 ꯍꯥꯏ ꯄꯣꯜꯅ ꯍꯥꯏ ꯑꯩꯅ ꯊꯥꯖꯕꯒꯤꯗꯃꯛ ꯑꯄꯣꯛꯄ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏ ꯃꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯣꯜꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄꯗ ꯀꯤꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕꯅꯤ ꯏꯁꯣꯔꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯥꯒꯤ ꯌꯥꯊꯪꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯧꯈꯤ ꯏꯁꯣꯔꯒꯤ ꯊꯥꯖꯕꯗꯣ ꯃꯥꯅ ꯆꯦꯟꯅ ꯉꯥꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛ ꯙꯔꯃ ꯁꯦꯝꯕꯒꯤ ꯂꯨꯞ ꯑꯃ ꯑꯆꯨꯝ ꯙꯔꯃ ꯁꯦꯝꯕ ꯕꯤꯆꯥꯔ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯕꯤꯒꯅꯤ ꯑꯩꯉꯣꯟꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯕꯨ ꯉꯥꯏꯖꯔꯤꯕ ꯃꯈꯣꯏ ꯑꯗꯨꯗꯁꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯄꯣꯜꯒꯨꯝꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯇꯤꯟꯈꯪ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯥꯞ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯥꯏꯝ ꯄꯥꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯩꯇꯥꯟꯒꯤ ꯂꯥꯡꯗ ꯊꯨꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯁꯩꯇꯥꯟꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯙꯔꯃꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯐꯪꯉꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯣꯠꯅꯩꯕ ꯃꯤꯅ ꯐꯨꯔꯕꯁꯨ ꯆꯩꯔꯕꯁꯨ ꯍꯥꯠꯂꯕꯁꯨ ꯁꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯐꯥꯎꯕ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯀꯤꯗꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯆꯦꯟꯅ ꯊꯥꯖꯗꯨꯅ ꯑꯍꯤꯡꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒꯨꯝꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯒꯅꯤ ꯁ꯭ꯃꯤꯔꯅꯥꯒꯤ ꯆꯔꯆꯁꯤꯡꯗ ꯋꯥꯁꯛꯄ ꯃꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯗꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯄ꯭ꯔꯣꯃꯤꯁꯅ ꯍꯥꯏꯔꯤꯕ ꯆꯔꯆꯁꯦ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯅꯪ ꯊꯥꯖꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯄꯥꯞ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯊꯦꯝꯕ ꯂꯥꯛꯏꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯆꯥꯌꯦꯡ ꯀꯌꯥꯃꯔꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯁꯤꯕ ꯑꯗꯨꯅ ꯐꯪꯉꯔꯣꯏ ꯍꯥꯏꯕꯅꯤ ꯑꯅꯤꯁꯨꯕ ꯁꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯤꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯤꯕ ꯍꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯍꯥꯟꯕꯁꯤ ꯑꯅꯤꯁꯨꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡꯗꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯤꯕ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯨꯕꯨꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯐꯪꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯅꯤꯁꯨꯕ ꯁꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 20ꯗ ꯐꯖꯅ ꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 20 ꯅꯩꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ 2ꯒꯤ 11 20ꯒꯤ 6 14ꯒꯤ 6ꯒ 14 21ꯒꯤ 8 ꯑꯁꯤꯗꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯜꯂꯤ ꯐꯥꯏꯅꯦꯜ ꯗꯦꯠ ꯀꯣ ꯇꯣꯡꯕ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯗꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯗꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯕ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯇꯥꯔꯗꯤ ꯑꯅꯤꯁꯨꯕ ꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯣꯏ
ꯑꯗꯨ ꯏꯆꯤꯟꯅꯥꯎꯁꯥ ꯁ꯭ꯃꯦꯅꯔ ꯆꯔꯆꯀꯤ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯀꯤꯗꯕ ꯃꯈꯩ ꯃꯈꯣꯏꯅ ꯊꯥꯖꯕꯗꯨꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯑꯣꯠ ꯅꯩꯕ ꯅꯪꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯣꯠ ꯅꯩꯕ ꯀꯌꯥꯃꯔꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯅꯤ ꯃꯗꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯕ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯣꯔꯅ ꯕꯥꯏꯕꯜꯗ ꯇꯥꯛꯄꯤꯈꯤꯕꯁꯦ ꯄ꯭ꯔꯣꯃꯤꯁ ꯑꯁꯦ ꯃꯁꯤ ꯂꯧꯁꯤꯟꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯁꯤ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯠꯆꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯣꯠꯅꯩꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯁꯟꯗꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯂꯧ ꯎꯔꯒ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯑꯩꯈꯣꯏ ꯍꯤꯡꯖꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯐꯪꯗꯨꯅ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯌꯥꯝꯅ ꯕꯥꯏꯕꯜ ꯃꯇꯝ ꯄꯥꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯐꯪꯗꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯄꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥ ꯅꯨꯄꯥ 2 ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯀꯣꯔꯣꯅꯥꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯐꯪꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯅꯤ ꯑꯩ ꯑꯌꯨꯛ ꯌꯥꯍꯧꯕꯗꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯄꯨꯡ 6 ꯁ꯭ꯋꯥꯏꯐꯥꯎ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤ ꯂꯩꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯔ ꯐꯪꯉꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯤ ꯊꯕꯛ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜ ꯃꯅꯥ ꯃꯁꯤꯡ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯇꯝ ꯁꯨꯛꯐꯪ ꯐꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯁꯛ ꯐꯥꯎꯕ ꯎꯠꯂꯒ ꯚꯤꯗꯤꯑꯣ ꯐꯥꯎꯕ ꯎꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯒꯤ ꯃꯔꯛꯇ ꯁꯨꯕꯅ ꯁꯛ ꯆꯨꯒꯥꯁꯦ ꯂꯣꯏꯅ ꯇꯦꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛ ꯑꯆꯨꯝꯕꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯁꯔꯃꯣꯟ 2 ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯔꯤꯕꯁꯤꯅ ꯃꯁꯤꯅ ꯑꯩꯒꯤ ꯁꯦꯕꯥꯅꯤ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯁꯦꯕꯥꯁꯨ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯁꯣꯔꯅ ꯑꯗꯨꯝ ꯄꯤꯅꯕꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯔꯤ ꯏꯁꯣꯔꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯟꯗꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯂꯩꯕ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯕꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯂꯒ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯁꯥꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯥꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯅꯪ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯌꯥꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯇꯦꯁꯇꯤꯃꯣꯅꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯗꯣ ꯕꯥꯏꯕꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯤꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕ ꯄꯥꯁꯇꯔꯅ ꯍꯥꯏꯔꯁꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯆꯠꯄꯤꯌꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯗ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ꯭ꯔꯥ ꯄꯥꯁꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯊꯤꯖꯤꯟꯕ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯒ ꯅꯩꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯉꯣꯟꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯇꯥꯔꯗꯤ ꯃꯈꯥ ꯄꯣꯟꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯃꯤꯔꯅ ꯆꯔꯆꯀꯤ ꯃꯤꯁꯤꯡꯅ ꯑꯣꯠꯅꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯈꯥꯡꯕ ꯀꯟꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯣꯠꯅꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯍꯧꯒꯅꯤ ꯍꯥꯏꯕꯅꯤ ꯇꯨꯍꯧꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯜꯂꯁꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯤꯔꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯏꯄꯥ ꯃꯈꯣꯏꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯇꯥꯕ ꯀꯤꯗꯕ ꯃꯈꯩ ꯊꯧꯅꯥ ꯐꯅ ꯂꯦꯞꯈꯤ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯕ ꯃꯤꯅ ꯐꯨꯔꯕꯁꯨ ꯆꯩꯔꯕꯁꯨ ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯐꯥꯎꯕ
ꯅꯍꯥꯛꯀꯤꯗꯃꯛ ꯊꯥꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ